Sajibu nongma panba Cheiraoba numit Lakpada leibak asida thokliba Irangsigi Waroisin Puraktuna mahoushagum tangdu Leitaba Lamdam Oirasanu haina Chief Minister Nongthombam Biren Loinabi Nongthombam Hiyainu yaipha paojel pirakli Chahi khudingi Sajibu nongma panba Cheiraoba numita haying khongbal ufong magkhongda leiba lainingthomsana mahigi laishangda pangthokpa fijol khongbuli thoram wafam ase Nongthombam Hiyainu phongdokhibani Sajibu nongma panba Cheiraoba Lakpada leibak mara tapna yaipha nungai marang kaina panaba lainingthomsana mahigi fijol khongduna pangthokhiba thongni thoram aduda hauzik thokliba tangdu leitadaba asi koktuna tangdu leitaba leibak ama oinaba lainingthomsana mahigi mafamda thongnikhe Thawni thawram loidaba matung aikhoigi pawnina hangba wahang amagi pawkum piraduna Nongthombam Hiyainu hai Maitei anauba chahi Sajibugi nongma panba numit Sajibu Cheiraoba Lakpada hauzik Manipuri thokliba leibak thiba thokdoksingi Waroisin Puraktuna tangdu Leitaba Lamdam ama oiba ngamlasano irang asina awa ana taraba singi awaba pumba chatkiba chahi asina pukhraga anauba chahi asina Lakpada nungai yaipha ba amadi ingna chikna panba leibak ama Oirasanu haina makhatake tungda lainingthomsana mahigi laikonda mahi panba komla pambi thaduna leibak mara tapna chahong ngahong na panabasu thongke Sajibugi nongma panba lakpasida aikoigi leibak sida awana tariba dagi irang lan thengnariba tawriba mayamse ngasi dagi nemdana akoi nungsi janana hanagi phibam dangtang hanjandana nungaina yaiphana lainthoi pai bungona pina biramba Oirasanu mayamda haijari